State government na cooperation pidabadagi Imphal Jiri lambi semdabani haina BJP ki Union Minister Prakash Javadekar na maral sikre. Northeastern Region ki Taruk Suba Standing Committee mifam pangthokuna Northeastern Region da mai gi phibam phagatnaba khanakre Tipaimuk amadi Thawal Power Substation da power grid na mai pibada yanakre amadi Manipur ki ngamkai kanabagi dambak ngasi su khongpham tetna letli haina amuko gi nongna president oina wasak lawraba PS Devana phongdukre. Jadi, ISTV Pauming Tabir Basimutaram Nukjere. House Napungi Pau. State government na cooperation PWDagi Imphal Jiri Lambi Semdabani Haina. Union Minister Prakash Javadekar na maral sikre. Wafuma Singa si BJP ki office ta pangthuki ba pau gi mifam amada BJP Manipur in charge su oiriba Human Resource Development ISRD Minister na phungdukibani. Pau gi mifam aduda MLA TS Biswajit amadi Vice President M Ashni Kumar su sarukya ke. Minister na makatana Lambi asi semnabagi damak tender float tokre state government na pifam thokpa cooperation pidabadagi ngasi fawba ningthina thabak pangthokpa ngamdabani BJP gi oinadi lambi asi India gi khwaidagi phaba lambi ohenba pami ngasi fawba semlakpana kilometer humudani thoi khaktamak semgadabada ngaire lambi asi gi matangda manungda leiba wafam sing miyam khangalagani haike paumi singna hangkiba atopa wahangi paukumda Prakash Javadekar na Sports University sabagi wafam state government na lam pidabadagi thengthabani Athuba matamda Union Sports Minister yauna team aman laklaga hiramasigi matangda hakthengna na yengsilagani Manipurda tholiba thodok wathok sing BJP na hakchina lawi haike will expose Manipur government's ineptitude and we will clearly present what center has offered to Manipur and where Manipur has failed. See, Sports Ministry also, Sports University, the minister will also be here, and let me tell you that the Sports University central government has done everything. The failure is at the state government door, and we will expose state government in next week. Now, every 15 days I will be here, don't worry. Every day we will meet. Yes. जो एक सकारात्मक रुख अपनाया है, केवल लुक ईस्ट नहीं, एक्ट ईस्ट पॉलिसी की है. इसके परिणाम आना प्रारंभ हुआ है. संबंधों से मणिपुर जैसे राज्यों को बहुत आने वाले दिनों में फायदा होने वाला है और मुझे लगता है भारत सरकार ने जो अपनी योजनाओं को भी दिशा पूर्वोत्तर के राज्य में की है, तो जो नई हमारे शिक्षा विभाग की नई स्कीम है कि कॉलेज के लिए शिक्षा की गुणवत्ता में सुधार करने के लिए जो रूसा स्कीम होती है उसका पहले लाभ यहां नहीं मिलता था, प्रमुख राज्यों को जाता था. इस बार हमने प्रमुख राज्यों को न देते हुए भारत के पूर्वोत्तर के 8 राज्य और 3 पहाड़ी राज्य जम्मू कश्मीर, उत्तराखंड और हिमाचल को ये सब पैसा मिलेगा 2660 करोड़. Northeastern Region की Taruk Suba Standing Committee मिफम ngasi Hotel Classic Grande da pangthokuna Northeastern Region da mai gi phibam phagatnaba khanakre मिफम aduda MSPCL की Managing Director oibatan natana Technical Coordination Committee की Chairman oiriba N Sarat Singh MSPDCL की Director D Pasa Mizoram की Engineer in Chief L Pachawan Northeastern Region da leiriba Seth Singh की Power की Commissioner Secretary Principal Secretary Managing Director NSPC Limited की Director Power Grid की Director NTPC Limited की Director OTPC की Managing Director NLDC की Executive Director APDCL APDCL AEGCL की Managing Director yauna mari leinaba official singna Technical Coordination Committee की maru oiba miri singwena sarya ke mifam aduda Northeastern Region da leiriba mai gi phibam asi hanadagi hena phagat hanaba ngasigi mifamna kupna khanake Manipur gi oina ngasigi mifam aduna Tipaimukta 132/33 kV substation ama Saba Jiribam Power Substation upgrade toba Tawalda Sariba 400 kV substation amade Tipaimukta sagadoriba power substation asida power grid na mai piba haini yanakre MSPCL gi Managing Director N Saratna status gi mai gi tangai fadaba ahen balakadaba singa du yenglaga sab saba thabak lokat pahori haike 20 MVA transformer. We are shifting another 20 MVA also, become 40. Then there's World Bank, project of 20 again. So we'll be having 60. So the demand is hardly about 5K.
So I don't think that Manipur also does require it. For the time being, yes, we have depending on 6.7. The demand was very constantly, we are meeting it, but we are making a lot of planning over there. If you do need for your auxiliary supply back on 5, 2 numbers, and then some local load you can take care of. Manipur gi ngangkai kannabagi damak ngasi su khongpham chetna lepli haina amuko gi nauna president oina wasak lauraba PS Devan na phongdukre wafam asi ing solution tara taruk ing solution tara mapan phawbagi thaupuba sing wasak laubagi thoramda mahakna phongdukibani Bisang sina amuko gi horokpadagi di Manipur gi territorial integrity ngakpa senba haibasi amuko gi yamna thawai hakchang yauna hona jarakpa adunaba thabak thoram amakhangni loinana masigi manungda laiba aikoi kanglup furup kunthraga taru muksi tekta kaidana nungsi chanana lainanabagi adunaba pandam maduda thabak tawjaduna lakpa sahi kunga humdoi sure ngasi haibsidajida kwa kaithela khamne kaida nauna saba miyam gi sanglen haina mingthonba office ta pangthok ki bathoram maduda hanagi president Dr. Waimani Kuman amadi ito tongbramna maru oiba misim oina sarugya ke ngasi wasaklok ki baduda secretary general oina S Sanjoy Finance Secretary Y Ranbir amadi Publicity Secretary I Brozen Yaure Advisor Taruk Vice President Taruk amadi Atay Secretary kaya suwasak lauke Maduda tongan ba civil society organization singi lucingbi kaya susaruk yake PS Devana makatana Manipur da leptana thorak liba thodok wathok sing asi afaba lengak leitabadagini Manipur University da thok liba reservation gi wathok asi athuba matamda lushin kadabani natrabadi leibak wathok oirakpa yai Manipur gi khwaidagi wangba educational institution asida rajniti gi khudongchaba launanaba hotnaba laibak thibani mairoi lupsingna su kupna khantaraga mairoi singi academic career ngaknanaba wathok asi lushinbada mateng pangani haike Manipur University da yamna nungai taba akogi mahiroi singi yamna academic atmosphere da akaiba pirakpa amakak leiriba se masi ai ahan boina panjaninge masigi problem yam thole ise kanana no haita agadi akogi BC leiriba restar leiriba singche makoi singjina karam momongda dil tawri no haibase number 1 masigi question je koi tawninge aduna ngasi no manini sida athuba matamda masigi problem je loisalo ngasi Manipur da thoiba problem singa se lairik hairaga laisu khangdre aduna lairik hairaba isil inausing lairik hairaba aikogi rajniti wala sing mayam singche amuktang tin yotharaga khandhabiyo masidagi sangthara agadi masi laiba wathok oirakani adu laiba gi oiba issue oiragadi afabo oiroi student union singna su wakhan phadabiraganda yamna chumna thabak tawbiyo aigi megi reservation gi adugi adagi wakhan thadokbiyo Indian National Congress he nama pangal kangalaba matamda anda masida tangdu leitana nungsi sana ba propang ngani haina Chief Minister Okami Bobina Phongdukre wafam masingasi Kumbi Block Congress Committee na sinduna Kumbi Kaithel da pangthokhiba nomagi oiba political conference amada Chief Minister na phongdokhibani tharamadda MPCC gi President Tien Haukip MLA Minister Singh Congress ki luchingba kaya susaruk yakhe Chief Minister na Congress Party dagi kanaba kaya lauraga party dagi tokraba mi kaya na Congress bu hunduna nganglibasi onsin naduna ngangnabagi mathok tade nganglibasing nokningba phawe area dugi sakot thorangi matangda palladuna moirangdagi kumbi phawbagi lambi athuba matamda koilas tharagani kumbi kendragi awara passing kendra sigi MLA S Biraga tanaduna miyamgi apamba sing thabakta onthoknaba konagani haike koi Manipur daiba Bharat daiba koi sinau punamak singse yamna sana sinana nungsinana laiminaba maduni koina pamdariba aduna Congress mapangda kakhalabda matamduda Bharat amasong Manipur da shanti lakani Congress ni hitsa violence ka koi ka chakminaba yate aduna Congress mapangda kakhalabda Manipur se tamdu laitaba shanti laiba sapatba Manipur ma koi gani haibise achaw tharjabane Forest Development Agency, Central Forest Division, Forest Department, Manipur Department of Animal Sciences, Central Agricultural University Gapuna Sinduna, Nimiru Nisukna Sasakadaba Joint Forest Management Committee JFMC Amadi, Self-Help Group members in the Oiba Training Program among us Dagi Mantripukida Leba, Forest Development Agency FDA Gi Conference Holder Hokre. Self-Help Group Mangagi Amadi, JFMC Gi Punna Mui Kuntrana Saruk Yaba Training Program Hodopuki Thoramda, Central Agricultural University ki College of Agriculture ki Dean Professor J.M. Laishram,
Chief Conservator of Forest MP Singh amadi FDA Central Forest Division Manipur gi Conservator of Forest Come Chairman L Lukhoi Singhana maru oiba miyoy singona saruk yaki. Tharunga mari lainana Chief Conservator of Forest MP Singhana haikibada Reserve Forest Department ta Forest Department na uwa thaduna ngak senduna thamliba ase Forest Department kin nate miyamgi yaifana bani masida miyamna mateng pangbiu haiki. College of Agriculture gi den Professor J.M. Laishram na haikibada Forest Department na handak ahanbo oina Central Agricultural University gi Department of Animal Sciences ka loinana training program ama paikatliba ase maru oina Reserve Forest area gi manak nangna khunda aduna leiriba miyoy singini. Makoina Reserve Forest area da hingnabagi lambi oiduna lakiba adu Reserve Forest area mangandanaba amadi makoigi oiba tonganba senthok lambi ama ohennaba pakatpa training program ni haike. Yuara habada atek akai thokiba Bisnupur Kaitel athuba matamda sananaba local MLA amadi Bisnupur Municipal Council gi chairperson yauna yanakraga ngasi fawa thabak oina pangthoktababu yaningdaba phungdoktuna ngasi Kaitel Pambi Ima Idol Singh Hogduna Municipal Council na khadinduna thamliba Kaitel gi saruk sing thugainaba honabadagi police ka saungna muknaba thokte ngasi anganbadagi Kaitel Pambi Ima Idol Singh na Kaitel amadi dukan sing thanggonduna khongjanga dusangsin thibani Ima Idol Singh na utuk watuk paiduna khadillaba Kaitel gi saruk thugainaba honake Bisnupur police na thodok adu lakshin hobadagi pamdaba thodokti thokogre Bisnupur gi OC amadi SDPO na Kaitel Pambi Ima Idol Singh ga wakal taminaraba matung ayu pung tara phawbagi manungda chap chaba paw ama khangalage haina thajaba pibadagi Ima Idol Singh pung tara phawba Kaitel da phamduna ngaike tungda DC Hare Krishna lakina ngasidagi nimit tarani phawbagi manungda Kaitel sidokpa natraga sanjinba loinana Ima Idol Singh na pamliba khajinliba saruk sing sidokpa amaromda manungdadi Ima Idol Singh changdaba haina yanabadagi khongjanga dhanduke loinana Municipal Council na lever netuna khajinliba saruk sing sidoke Lamangdong apun Barnupi Lupki President El Nganbina Soklaba Kaitelasi Government na Sembirakani Haiduna Ngaiduna Lakibani Ima Idol Singh na Municipal Council na Piki Bathazaba Tabuk Oina Pangturok Tabadagi Sirabasu Sina Kaitelgi Matak Tangba Saruk Singh Thugaiduna Famzaragi Haiduna Hawakpa Ihongi Haike Ima Idol Singhi Kanbiduna Athumatam da Kaitelasi Chanjinbiu Haike Aikoi sarkar ama pali sarkar na soidan maki sembirakani sarkar na soidan maki yang sembirakani haibagi asada ngasi bawa laksari adubu ngasi bawa da la aga su CM na unabagi tanjaba pirakaba aduga akoi gi kendra gi minister sina kendra gi MLA minister oibiri basina ngasi bawa de appointment lo bangamda bana maram oirakanda akoi sira su sanga su mapam mase khadili basi lokto e haraga aikoi sem sajalaga khaiden se kajarage aina ngasi ji aikoi adugi khongjang adu sangsinjabani Ngarang numidang pung ni palom taba matamda moregi border pillar number humdra mangagi manakta sakti leba bom ama pokai kre thodo da sopana mata yaukide thodo du thokibaga more da leba commando masung tramata isba sam rifles ki kangbu amana mafam atuda changshinduna yengsinke Amaram da ngarang bom pokai kra matung da namphalong Kaitel thonglon kibadagi more madi Myanmar ani ki marakta larol itiki thabak lepkre ISTV na phangba pawgi matungina ngarang namphalong Kaitel gi auto parking mayada Ni amanongmaina kaplamba amadi numidangi matamda border pillar humramapan gi mayada bom pokai kibana maram oiraga Kaitel lon kibani haide BJP Singjamai Mandal na Sinduna Singjamai Kendra gi manungda leiba BJP workers singi mifam ama Okam Lekai Community Hall da pangthokre saramadu da BJP gi hanagi President Santi Kumar Lamsang Kendra gi hanagi MLA Rajen amadi O Joy yauna BJP gi maru oiba mi kyana sarukya ke wangang kiba singna phungdok na kibada Kendra amada BJP gi ticket tanariba singna ticket phangba mi aduda punna sagat minasi haibo wafam phungdok na ke saramadu da sarukya kiba YKM sana Singjamai Kendra gi MLA na Singjamai miyam da saungna minambagi thabak chathari haiba RTI gi khutangdagi khangba ngamle phungdoke Myang Imphal Kendra gi manung chana leiba ahal singda all as pension yenthokpagi thoram Myang Imphal contract da leiba Khuman Mini Stadium da pangthokre saramadu da Education Minister K.S. Ratan Kumar District Social Welfare Officer A. Kameshwar Myang Imphal Municipal Council gi Councillor Surjit na chingba mi kana sarupya ke Puna ahal samanga umudra humdoi da pension gi senfam yenthokhe Imphal Municipality ki akoi bada leiriba praja singda Imphal Municipality na what da chatliba NGO singda yum gi amorakai senabiu haina IMC gi Assistant Executive Engineer Solid Waste Management menakana phungdokre praja singna yum gi amorakai sing turel da thadabiganu
Bazar manung da leiriba praja singnasu IMC gi gari lakpada amot akai sing adu sinabiu. Imphal Sir silu na thamnaba honabada praja singi achobo thodang lei haina phungruke. Akoina tawriba thabak sida support tawbiu duga aigi city ananba city ama porongna bo honna namakta mayam gi sumateng darkale aduna what akoigi NGO loina chatpani what development gari chali adegi IMC da so dum laga haibiu aigi isagi yumda leiriba phattaba se sorok ta hundok pagi habit hainabi thadok biu adegi sorok ta aigi phata haudi jingje sorok te ta laga hundokani habisisu masi tawbiga no haiduna ai media gi through degi IMC gi tarap tagi aina haijari. Political party amadi candidates in Marakta in solution tara tareti general election asi charang naba festival of corruption oina thulagadra chingnaba pui masi khara makai kokhan ba ngamna ba maikai pumna maki mioi sing yawba akhanaba mifam ama October tareti ayu pung 13 da press club pangthokani haina People Committee for Free and Fair Election in Manipur gi convener advocate Khaide Manina haikre Uripok sera porta ngasi paugi mifam amada manina makata na haikibada Election free and fair amadi corruption leitaba mawongda lakhangadagi haiduna haukiba August thada miyam mifam ama senior citizen for society na sillaba matungda committee asi semki committee asina handaki mikal da right person Manipur gi damak thongna leiba misak afabani khanba miyoisingda miyam gi mihut oina thagatpa ngamnanaba amadi election da muscle power money power na chingba khara makai hanta hananaba thorang tawragani haike afaba mi matik chaba mi khananaba party political parties in the appeal to wiki chaba ma ekone changjing yani adege de ahum subada ekoi election commission of India ne piri ba guideline code of conduct free and fair election no ne pangtho kadabani haiba se masigi principle se ekone longre raga Manipur da vote ka tokaran tawba thingnana ba ekone areibu upai democratically legally masi paikhan ba ekone honagani Humpumatay Suba Wildlife Week Kamari Lainana Nupilar Complex da Forest Department Manipur na Sinduna Wildlife Photo Singi Oiba Competition Amapang Tukre Photographer Taramapal Gipuna Photo Yang Kaimanga Sarukiyari Nisam Praja Singna Lamlaki South Sing Singi Mufam Singda Satuna Yengbagi Kudung Saba Pangdaba Adu Kokan Nabagi Pandam da competition as a Pangtopani Haina Conservator of Forest Wildlife Kaidam Shamna Pungurake Amna Mission Praja Singna Hajavatare Sing manda mapam kuding thungna chalaga koiraga lamleki saw se sing si yenga phangnabi kudung chaba tanja si ayama phangnadi kanaw mioi khar khaktagi oina kudung chaba ji phangni adu chalaga ubu phangdaba kanaw mathawari yokjaba praja singda madui kudung chabadu phangnabagi damakta ubu phangnabagi damakta koina sigi photography si sinjabagi pandam manungda amasu chanmani maram amasu MPCC ki Vice President MLA T Mangi Babu amasung MLA Dr. I Ibohalbi Manipur Pradesh Congress Committee ki spokesperson amasung media panelist oina hakre amaromda Thongju Kendra Independent Mirep oikiba Thoksom Adit IMC da yarukpada ayaba pikre Imphal Juri Lambi Phatabadagi Transporter and Driver Council TDC na steering paidabagi khongjang ichamna sawatkani haire Khurai Lamlong Thongkhongda leiba lubasigi office ta pangtokpa paugi mifam amada President N Rajendrona Lambi asi sembagi thabak BRTF na pairiba makai chatpa yabagi thakta kaidongaida ohenba ngamloi Manipur government na mamangda BRTF na lambi asi semandanaba honaramlabadi ngasi tholiba wathok asi thoklamloidabani Insolutioni mapanda BRTF na lambi sembada sinmi chani amasung JCB kun lomtamak sijinaraga Manipur gi Chief Minister amasung Union Defense Minister da chinmi lising amacha manipu amasung JCB chani rom sijinaraga lambi semi haina report thagalambagi wathok leikrabani matam adudagi government na BRTF lokthoknaba honaramnabadi lambi asigi fibam sokchillamloidabani haike ko BRTF panthokadabani aduga loinana Manipur miyamnasu akanbu ihau amaga loinana BRTF leiragadi ko ji lambi se amugana ko yamna film charoidaba Layamaramna, Kodaka Manipur Miamna, Mokosu Satnaba, Lawama Matok Tai, Aduga Manipur government, Aroy is some napin toning with the Miang Sanamaka Yang Bio. Nangaki Polishito Vigano, the Sigmaris the Manipur lawyer and a Kanvigano, Zil and Bisu Manipur Gini, Nasidi Tidisina Irang Horabanina. Successfully showed an honorable Siam Zirigil and the Puning Samba Horamani, Nangi Irang Hogabanina, Masiki Puning Sambide, Manipur Ban Blocket Tauragadi, Aquida Manipur government, Langasina, Tabak Togana Kandabado, Madu Tadok Piu, Pazagamaton in a way ladies have said, we don't have a weapon in some Napin. Kong Maru like from Len upon Basam Galup Nak Kong Maru like from Lenda Uchara Samian Kiram Takre.
Thorom asibu mapung phana na ba hona bada mateng pangbirakkiba pumnamakpu lupna thagatpa phongdorakle. Union government na afaba governance ama lehenbagi loinana lengaki thak khudingmakta senja thumja sing mutatnanabagi pandamda laukalaliba khongthanggi saruk ama oina CVI anti-corruption branch Imphal nasu senja thumja dagi thingnanaba tongan ba khongthang kaya laukatli hari kanagumba central government ki employee amana official oiba thabak losindabagi aina yadaba mawongda sel piu haraklabadi CVI CV Imphal gi phone number 038524144673 038524144185 natraga email address hobbysimple@cbi.gov.in da contact to you hadi hauziga tema bem pelong break matung na mayam utaram nokshri Manipur da ngasi maling yatai mafam da pangthuk na bagong Wall Architecture Day thoram pangthukre Manipur Architect Forum na sinduna lamyan da sanglen da pangthukiba thoram aduda Manipur Sarkar gi consultant Dr. R.K. Nimai PWD gi hana senior architect oiramba L Mangi forum gi president B Krishna Kumar Sharma susargia ke Design a Better World haibathim da category om thokna mahiroi singi layek pasangdam na ba amasu pangthuke Dr. R.K. Nimai na lamdam sita lanai oirabasu yum amasabada civil engineer amadi architect amata tanabagi wafam leite madugi mahutta yum sariba mystery aduna hairaga chatli masina tung koiba yaroi haike Forum gi Secretary General Imo Hawamna Tungi mirol da mang takloi daba amade hauziki oina su nungai gadaba mawongda design tawsi haiba pandam da tharomasi pangthokpani haike amaram da mahiroi singi pangthokki ba layek pasangdam naba aduda class 5 dagi 8 fawbagi kanglupta laifam kunogi Don Bosco Higher Secondary School gi laifakam Rohitna ahanba class 8 dagi 10 fawbagi kanglupta Maria Montessori Higher Secondary School gi oinam Catherine na ahanba amasung class 3 dagi 4 fawbagi kanglupta KV Langzingi TS Mangshina ahan batakre. Tetrikau Kendra gi manung sanba top kongnang kongdat nong nasaba ima panthubi gi sanglen ngasi Kendra sigi MLA oiramba TS Nandakishona miyamda khushina kre. Faramadu da Nandakishona ima panthubi gi sanglen ama miyamda katpa ngamlibasi miyam gi mateng na ngambani.
ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯈꯜꯗ ꯀꯪꯒ꯭ꯔꯦꯁꯄꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯃꯇꯦꯡꯁꯨ ꯇꯉꯥꯏꯐꯗꯦ ꯍꯥꯏꯈꯤ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯕꯤꯖꯦꯄꯤ ꯌꯥꯎꯖꯕꯁꯦ ꯑꯩꯅ ꯌꯥꯝꯅ ꯍꯥꯟꯅ ꯕꯤꯖꯦꯄꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯗꯤꯜꯂꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯎꯏ ꯃꯈꯣꯏ ꯃꯃꯤꯠ ꯇꯥꯡꯕ ꯅꯠꯇꯦ ꯃꯅꯥ ꯄꯪꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯦ ꯕꯥꯏꯑꯣꯗꯥꯇꯥꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇꯤꯀꯦꯠ ꯁꯄꯣꯔꯠ ꯇꯧꯅꯒꯗꯣꯏꯅꯤ ꯑꯗꯨꯅ ꯕꯥꯏꯑꯣꯗꯥꯇꯥꯁꯤꯡꯁꯤ ꯌꯦꯡꯉꯒ ꯇꯤꯀꯦꯠ ꯄꯤꯔꯛꯄꯗ ꯑꯩꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯃꯌꯥꯝ Manipur University Academic Council gi mifamda University gi hauzik leiriba wathoksing loisinaba warip lau haiba demanda tongan ba mahiroi lup ki thomi singna A block ki akoibada akanba khongjang changsinkhre nakalani thokna changsinkiba khongjang adu amana Manipur University Tribal Student Union gi thomi singna luchingkhe atopa maiki amadana musu amasung Joint Student Coordination Committee gi thomi singna changsinkhibani Manipur University Tribal Student Union gi President Thangtinglen Haukipna makoi gi demand gi matang da palladuna Central Government na lepa mingsan bada Scheduled Tribe singi chamada kunthamatai khakpa haiba chanabi MU authority na nathaina ba khotna ba yaroi tana pathap asimak tana handrabadi khongjang changsingani haike Student community yamak marakta ngai ba yamna thokrak na bagi yam phibam yamna leiba sisidi karigumba sigi MU authority na resolve sigi permanently resolve tawdadi we will not just stay aside and we will fight until our last breath. This is our stand. Amarom da musugi President Manglem Tomna hauzik yenariba sing asi waroishin puraktuna chahi asigi mingchan bagi thabak thoram loisilaga direct tamna ba singbiu haike ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯅ MUꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯛ ꯀꯥꯎꯟꯁꯤꯜꯗ ꯌꯥꯎꯔꯤꯕꯁꯤꯡꯅ ꯉꯁꯤ ꯍꯥꯏꯕ ꯐꯝꯃꯤꯕ ꯑꯦꯀꯥꯗꯃꯤꯛ ꯀꯥꯎꯟꯁꯤꯜꯗ ꯗꯤꯁꯤꯖꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏ ꯃꯨꯁꯨꯒꯤ ꯁ꯭ꯇꯦꯟ ꯑꯃꯗꯤ MU EEDCꯒꯤ ꯐꯤꯔꯦꯞ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯛ ꯀꯥꯎꯟꯁꯤꯜꯗ ꯌꯥꯎꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯋꯥꯔꯦꯞ ꯂꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯆꯧꯕ ꯈꯣꯡꯖꯪ ꯑꯃ ꯁꯥꯇ꯭ꯔꯒꯤ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯨꯁꯨꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞꯅꯤ Life Challenge Cross India gi makhada leiba Kaksing Life School kam boarding dagi mairoi taret maram leitana tanthupire haribasi yumpham yaudaba pawngi haina school asigi warden Gendren Bam Subhasan na sengdokre Press Club ta pangthokpa pawgi mifam amada yumpham yaudaba paw sandoklibasi school asigi State Coordinator oina puramba Shyam Kumar nane Mark Senja thumja kamari leinana thogdo amada ikaijabadagi school da lakhidraba misakte School dagi tanthokle haibada yauriba thabaton gi machanupa school gi sana kangon indabadagi desam yauna khanaraba matungda boarding da lehandana lairik tamhanbagi khudong sabadi school authority na pike ma ki manaw nupa ani mayamba leitabadagi boarding da leiba talle haiduna chatkibani tanthoki ba leite tanthokle haidiba angang khudingmak school kari haike no pawni maramdi angang tare asi school dai tanthok leite homdagi khakta makhoi homdagi oiba leibi adaba magi dori revolution ama leibanina sumna koina deeply nendagu matamda disamna angang amakak yamna kanna influence oiba leader oiba angang amakak tang masidi hostel da leiba yaroi masidi mapanda mara leiraga legira natraga na kamaina arrange togera parents silo haibagi matungina desamna sillaga angang na pase ma kakang homdagi tampagi ofamji koide site dagi tamjage Pawmi nataba mi kharana sizinariba gari macha amasung achobada press haina thaba sticker sizinaduna chatpa amjuna thengnari hari makoi sing amjuna police ki mateng loduna phagatlaga logi oiba cherak pinana ba thabak lokalagani amjugi member oiriba pawmi singna union gi logo amadi code number yauba press sticker asi pawmi singi gari singda naptuna asengba pawmi ni haibada khangnaba sijinabiu print amadi electronic media da working journalist oina thabak tawriba musingna makoina sizinariba gari singda press sticker singdamak sizinabagi mahutta media house adugi maming sengna iraga sijinabiu haide UP gi Radhakunda da ngarangdagi haukiba Rajashree Baigasandra lekidabagi ngasi nini sanba numita lamdam sigi jagoi isai singna miyamgi pukning singsinkre ngasigi tharamda Govardhan Assembly Constituency gi MLA Rajkumar Raut Susaryaki ngasi pung solom na sankritan Git Govinda amadi Bhagavat Pat Thoram Pangthoki Thoram asigi matangda Rajashree Baigasandra Cultural Foundation Imphal gi wangangroi takhelambam irabotna Ningthau Baigasandra na Manipur gi nati lamda lauram mathogdangbu pak sana khanganaba pandamda ningsing thoramasi pangthokani India gi mafam kayada thoramasi chahi gi oina pangthokani Amaromda
Sahi kayagi mamangdagi mathuragi akoibada leiriba maitaisingi leifam nongmagi phibam soksilakle masigi matakta leifam sing asida chatpada leifam chafamgi kudong chadaba kaya mayoknari kudong chadaba sing asi manipurgi lengak amadi mari leinaba loisangna athuba matamda miyeng changbiu haike Manipur की लाइव मायाम सिंह से खुदोंचाद बसे मसीगी येंबिरे हरगा मणिपुर सरकार ना अंगम मतिंग पीबीदुना मखोइना गेस्ट हाउस गुम साबीदना पुंगनिंग शांति ओइना लहेनब पामजै हाइदुना आइना अपील तौजरी वाबगाई लमखागी लम मचेत अमता हियांगलम ग्राम पंचायत ना लौसिनबा होनबा लेते हाइना हियांगलम केंद्र की एमएलए एलांगम दिजमनी ना पावगी मिफम अमदा सेंगदोरक्ले बाबुपरादा लेबा माकी क्वार्टर दा पांगथोकिबा पावगी मिफम अदुदा थौबाल जिला परिषद की अध्यक्ष एलांगबम मंगलेमजाव अमदी हियांगलम ग्राम पंचायत की प्रधान एलांगम राजेन सुसरुक याखे एमएलए ना मखाताना वाबगाई लमखाई असि मणिपुर दा लैंड रिकॉर्ड हेड सनरकपदगी लमखाई बाजार हारिबा मफम असि 68 हियांगलम विलेज की मनुंग चंदुना लाकले हियांगलम की मनुंग दा यावदुना लाकलबा हियांगलम लमखाईबु वाबगाई दगी लौसिननबा होनै हारिबा असि अंगको फावी हियांगलम ग्राम पंचायत की नगर पंचायत ओनबा मतमदा थंगनबा खुंगंग वाबगाई ग्राम पंचायत की लम मचेत अमता लौसिन लेते हियांगलम की लैंड रिकॉर्ड खंगना हियांगलम लमखाईबु वाबगाई लमखाई हाइना ममिंग थोंजिंदुना खुन लोनरिबा सिंग खननबा सिनबा थौंगी थौंग असि केंद्र सिगी एमएलए अमदी हियांगलम की मियामबु मियाम ममांगदा लान उहनबा सिनबा थौंगी बाजार सिगी थंगनबा खुंगंग सिंगना नुसी सानना लेमिनरबा मतमदा हियांगलम लमखाई बाजार असि ताकतपा बाजार अमा ओइगदौरिबनी अतोपा केंद्र अमदी ग्राम पंचायत ता लेबा बाजार बोर्ड की मियोइसिंगना हियांगलम असेंबली कॉन्स्टिट्यूएंसी मनुंग चंगसिलगा हाइफम थोक्तबा वा मतुंगदा अमुक हन्ना हाइबिगनु हाइखे वाबगाई लमखाई सी हियांगलम ग्राम पंचायत की मनुंगदा चनबे यारोय एना प्रेस कॉन्फ्रेंस अमा काइगिबा मसी हम लाइबक थिबमनी मरमदी लमखाई बाजार सी हियांगलम ग्राम पंचायत हियांगलम जिला परिषद अमसुंग हियांगलम असेंबली कॉन्स्टिट्यूएंसी की मनुंग लेबनी मणिपुर दा लैंड रिकॉर्ड हेक चनरकपदगी ngasi लमखाई बाजार न लेरिबा मफम से 68 हियांगलम विलेज की मनुंग चंदन लाबने हायर सेकेंडरी अमदी कॉलेज महिरोई सिंगी मिखल नक्सिलकपदा महिरोई सिंग अमदी मखोइबु सौगतिबा कांगबु सिंगी मरक्तगी उंकनबगी चांग नोंमगी हेंगलकपगुम तौई हाइना केएसएना फुंदुकले लाकदौरिबा इलेक्शन असि यामना इंगना तपना पांगथोकपा यानबा अमदी पामदबा थौदोक थोकंदनबा महिरोई ओजा अमदी मरि लेनबा खुदिमकना खोनमिनसे महिरोई लुबसिंगसु आइगी मिगी नाइदना थौदांग लौमिनसे हारे हंदक सही ओइना पांगथोकिबा क्लास 10 की एग्जाम दा खांगाबोक प्राइवेट सेंटर की ओइना मकोक मतंग तारखरबा महिरोई सिंग ओपगी थोरम अमा खांगाबोक हाई स्कूल दा पांगथोखरे थोरम अदुदा खांगाबोक केंद्र की एमएलए ओ लंधोनी सेंटर सिगी प्रेसिडेंट डॉक्टर एल इबुंगो हनबी थौबाल डिस्ट्रिक्ट की टीएस सुनलता अमसुंग खांगाबोक पार्ट 1 की प्रधान केएच राजमोहन सुसरग्याखे लाकदौरिबा स्टेट इलेक्शन दा वांखेम केंद्र की मिरेप ओइगदौरिबा कांगाबम जादुगी इलेक्शन कमिटी न सिंधुना चारांग पाट अमदी इचम खुनौगी अकोइबदा बीजेपी माई पाखंकी हाइब खोंगसत अम चतख्रे इचम खुनौ कैथेलदगी हौरगा चारांग पाट ममांग लेकाई मयाई लेकाई अमदी मनिंग लेकाई फावरगा चतखिबा मियामगी खोंगसत अदुना सेंजा थुमजा तौबा कांग्रेस मुथतुना अनौबा अवोनबा अमा पुरकनबा खोनसी हाइब खोलाव क्या लाउखे DIPR की स्टेट इंस्टीट्यूट ऑफ जर्नलिज्म न सिंधुना निमित तरेत नि चथरखिबा न्यूज रिपोर्टिंग की बेसिक कोर्स ट्रेनिंग नसी उखुल की TTA होल्ड लोशनख्रे लोशनबगी थोरमदा IPR की डेप्यूटी डायरेक्टर नोयन चोंगथाम DIO उखुल इंचार्ज शरद शर्मा मणिपुर हिल्स जर्नलिस्ट यूनियन की सोथिंग सिमरेसु सरुग्याखे नंबुल तुरन की तोरबान दा रिटर्निंग वॉल चनबगी थबक पाइखलिबा असिदा क्वालिटी कंट्रोल तौदना रिटर्निंग वॉल चलंबदगी ngasi वेलफेयर क्लब तेरा अमुदोन अमदी लेकाई की मियामना रिटर्निंग वॉल चनब थंजिलुरे मरी लेनबा अथॉरिटी की माइकेदगी मियामना यानिंद्रिबा रिटर्निंग वॉल की सरुक अदु अमुक हना थुगाइरगा नौना चलगे हाइना थाजब पिरकपदगी लेकाई मियामगा यानब पुरक्रे हाइना दि वेलफेयर क्लब सगोल बंतेरा अखाम लेकाई अमुदो लेरकना खंगलक्ले कैसामपाट कैसाम लेकाई कम्युनिटी हॉल दा लुपा लाख 3,900 चंगना साबा कम्युनिटी टॉयलेट अमा IMC की मेयर सोराम सुनील ना होंगनबी मतुंग नंगसी संगाख्रे ngasi ki sangabagi thoram aduda chief guest okiba soram sunil na phungdo kibada IMC na sigumba community toilet sing asi IMC na konba mafam singda sana na bakhonade maramaduna IMC na matam matam gi paikalakpa thabak thoram singda miyam na mating pangbi haina phungdo ke humpumatoi suba wildlife week thoram gi
divisional level celebration oina Northern Forest Division Kangpokpina sinduna Wildlife Division gi matangda nongmagi oiba awareness forum ama Kangwi Christian College Kangpokpida pangthokre Tharamaduda DC Senapati Chifang Athar FPK Kabif DFO Northern Forest Division Binod Kumar su sarugyake Tharonggi sarukamu oina mahiroi singi layekpa amasung essay sangdamnaba masu pangthuke DC Senapati C Atharna Wildlife Conservation asi Hauziki oina khwaidagi maru oiba wafamni Mausagi potok sing haina sizinaduna matam sangna sizinaba yananaba honagadabani wildlife asi akoi bagi thiramda achobo thodang aman lawre masibu kannanaba ekoi khudimakna honagadabani haike Dr. K. Binod Kumar Memorial Trust na sinduna lekhidraba Binod Kumar gi tararak suba ningsing nimit thauram Jam College campus da leba Deaf Literature Center da pangthukre Taramadu da Jain Manipur Dance Academy gi Vice Chairman Professor S. Tombi Trust ki Vice President Professor S. Sadananda Susarukyaki Miyamna lekhidraba Dr. Binod Kumar gi photo da leisu katuna ikai khumnaba utkibaga loinana magna pangthuklamba thabak thoram kaya ningsingki Taramadu da lekhidraba saknairaba social worker Hawam Sundar Kumar su ikai khumnaba utki Love Boy Production gi Manipuri film Hu gi press so Thangal Kaithil da leiba paradiso da utkre and Love Boy na putokpa bangkim maibamna direction piba filmasi may ka bachinjagna kunai da piba taitheng da yumpham oibani athuba matamda filmasi release tawragani hari Tamenglong khongsang lambi asi matam sangna mari leinaba singna sembiraktabadagi lambi asida chatokashin tawriba miyamna sauna khudong sadaba mayuknare miyamna lambi satpada kharada oirabasu yananaba haibada Joint Forum for Transport Welfare Association na Mga Suba Manipur Rifles ka kusam na duna sensin kre. Mga Suba Manipur Rifles ki Maikay Dagi amadi Jalyangrong Union Tamenglong Zone gi Chairman ASP Athuina lambi asi sensin dinaba wafum kaya thamlakle. Si social online mayam na ay sumayam na masih pulagan si website ko jeng ga lambi phatba ga mayam si jeng ga mayam na kendra habi pangto sabni jise lambi se wei de ki tanra pani han de sanction lai thaba lambi ni adu bungsi phawda NSIDCL masan concern authority sing na junction bidibidi misi mina accident thok de ki misi mina karam thok the misi phawda masan authority mayam na jeng BWC social organization mayam na kendra phudok kare BJP Manipur Pradesh ki Kisan Morcha ge Vice President Ningthawjam Itoma Maitaina disabled person da tricycle khusina kre Tharmaduda Kairao Gram Panchayat ki Pradhan Ramesh Chandra yauna tongan ba mi kyana sarugya ke United Naga Council UNC Naga Women's Union amasung All Naga Students Association Manipur Ansamgi apunba mifam ama ngase Imphal da pangthokuna hauzik oiriba from political development amadi Naga miyamgi issue gi matang da khanakre hari Mifamaduna Naga singi homeland natural resource nat saktam khudingmak ngak sen ba haina nahongna na warap lauke Mifamaduna Naga miyamda hakthengna na natraga nakoina na sokadaba ek bill order na singba yabang ngamloi hari Sangamdabi Gram Panchayat ki Pradhan Imram amasung mahakaloina ba miyoy kharana September 13 da pangthokiba mifam amada Andro Kendragi MLA Bumingsat Chenaba Honaduna Gram Panchayat asigi miyamna MLA boycott tawri haiba wafam aranbani haina Sangamdabi Gram Panchayat ki manungda leiba miyamgi mifam na pungdukre Haji Ali Anwar gi yumda pangthokiba Local Development Organization Sangamdabi Youth Development Organization amasung Sana Ichil Development Organization gi thaupuba sing yauna pangthokiba pau gi mifam amada organization gi President MD Abdul Gaffarna Gram Panchayat asigi manungda leiba miyamgi ayaba yaudana pradhana phongdokiba wafam miyamna yaba ngamloi Sangamdabi gi yamlaba miyamna local MLA bu sogatli Pradhana aranba kaya tawduna miyamgi hak matliba asi October 10 fawbagi manungda miyam amasung beneficiary singda phangam thokpa sing phangangadabani haike Haukiba September 13 gi ayuk pung 10 rom taba matamda mongsangai maka lekai dagi huidrom ningol hemam ongbi sanatombi sei kunithoiram surabi mau ama yumdagi thokiba dagi hanjilaktre mag fut mangarong wangi kulei kuchuni masam sangi magna thokiba matamda komla masugi phanek ama setke angobo masugi frit amalitke Kanagumbana mahakpo thengnarabadi manakna police station da pau pibiu hade Sadar Hills isugi matangda hayeng Thomas Ground da Kangpokpi da pangthokani tawramba miyamgi mifam adu pangthoklaroi hade ngasi Kangpokpi town da pangthokhiba JSC Sadar Hills ki mifam amana mifam adu pangthoktanaba warip laukibani adumapu sab saba maramdi JSC na phongdokte
Adubu mifamasi matam amada hekta pangtokpa yai masida miyamna warobidana jesina apil tawre. Haudik sanabagi pau lobirase. Nasi sanabagi pau da jiri football. Jiri banda sathariba taruk suba P. Tilotama Devi Memorial 3rd Division Football League Tournament ki ngasi sanakiba match ta Oriental Club amadi SDYC goal amamam chanaduna draw satkre. Hayeng LLFC amadi Sunrise Club kadam tala sanagani. Amamam da ground asimakta da sathariba TS Radhamani Memorial 1st Division Football League Tournament ki ngasi sanakiba match ta PYC fight goal na retreat namdalong bu goal ahum anida maitiba pikre. Hayeng JYC Jairol Popi amadi Ichel Club dibong sanagani. Mathang thagi November tang ahumdagi mga fauba Gujarat ki Kokha Sports Complex Mini Nagar da pangthokadoriba kuntare suba Junior National Softball Championship ta sarpiyagadaba Manipur team gi nupi macha amasung nupa macha gi 12 selection tha sigi tang marigi ayu pung 3 makhai da Lengopopom Sports Ground da pangthoklagani hari Akupa Marol Association asdagi khangnaba yagani hari. Mari Suba Sadar Hills District Sports Veteran Association Sports Meet Veteran Home Ground Ngamun Sadar Hills Tahukre. Hagdopagi Taramda Special Contractor Haukot Inland Wi-Fi Sadar Hills Gorkha Union ki President Hari Prasad Nepal DSA Sadar Hills ki President Chongpu Kipgen Susar Byaki. Ngasi sanaki ba ahan ba match ta KMC Veteran amadi Haiti Veteran goal amamam sanadna draw sakre. Ani suba match ta KFC Veteran na Tuzang Lahang Veteran bu goal ani amada maitiba PK. District Football Association Bisnupur na sinduna Mini Stadium Bisnupur da team kunna group mari thokna khaidokuna ISP Sak Memorial 1st Division Football League ki ngasi sanaki ba ahan ba match ke Sai SAZ utlogna BFA Bisnupur bu goal ani amada ani suba match ke sanaki ba da NCYWO nungsai chiruna ZDC tinungai bu goal amasino da maitiba PK. Amarom da association asina sinduna ground asita sathariba 2nd Division Football League ki ngasi sanaki ba match ta KYWA Koktana IMSWC isokpu goal ani amada maitiba pikre. Tongan ba district league singi top division gi winner oiraba team singna sarpiyaduna tha sigi tangkulum doidagi home and away basis ta kunmathoi suba winner cup All Manipur Football Association na sinduna pangthuklagani. Pangthogadoriba cup asiga mari lenana DFA amadi DSA gi top division club sing thasigi tang nipan fawbagi manungda association asida isilapnaba All Manipur Football Association na thadorok pacharol amana khangalakle. Makata na sanabagi paw boyan thumjamdagi phangdigani. Ngasigi sanabagi makata pa pawda State League Football. Taramathoy suba Manipur State League ki ngasi sanakiba match ta Nisha Thamiban amadi Neroka Football Club sangapam mai pakre. All Manipur Football Association na sinduna Imphal gi mapal kangjibungda khumukcham ingosa sing Memorial Trust na sponsor tawduna mamang thagi August ki tang 13 dagi state asigi masak narba team tara nitoi na saruk yaduna chathariba sahi asigi taramathui suba Manipur State League ki ngasi sanakhiba ahanba match ta Nisha Thangmaibanna Trupu Nambolbu goal ahum amada maithiba pikhibani. Nisha Thangbibangi mai papagi goal singadu El Gogona match ki Bhumari suba mari humpu mapal suba minita goal ani sankhi atopa goal aduna Y Ibom Chana match ki humpu tara mari suba minita chanduna match asi mai pakhibani maiti orba Trupu Nambolgi amatangarba goal adu S Ratanna match ki humpu tara mathoi suba minita sankhi match asida Nisha Thangbibangi sanaroi I Khelemba TS Thangamba maitei amadi Trupu Nambolgi sanaroi KS Okenda center referee na unsporting behavior gi damak yellow card utkhi. League asigi anisuba match ki sanakibada Neroka Football Club sangapamna Young Physic Unit Lalambungbu goal ahum sinoda maitiba pikre. Neroka Football Club sangapamgi mai papagi goal singadu CA Susil Kumar Ijogu Emmanuel amadi M Gobinna match ki kuntramari suba humpu mathoi suba amadi humpu tara mapal suba minita sankhibani. Sathariba League asigi hayeng nungtil pung amatabda ahanba match oina mamang chahi ki champion M Khabam amadi Klasa Kainauga sanagani. Ani suba match nungtil pung ahum tabada Sagonbal United amadi SSU Singamaiga sanagani. Hello.
Khundrakpam Football. Imphal East District Football Association Sinduna Mamang Thagi August ki tang kunma thoide ki team tara na saruk yaduna sathariba Maharaj Kumar Gharnendajit Memorial Super Division League Football Tournament ki ngasi KC Ground Khundrakpam da sanakiba ahanba matchta Eastern Sporting Union Wangkhai amadi UPSA Pukhau goal ani chanaduna draw satkre Eastern Sporting Union Wangkhai gi goal ani adu Thangabarna match ki taratare suba madi kuntra taruk suba minute sankhi UPSA Pukhau gi goal ani adu El Kiran amadi Ramchandra na match ki Nepal suba madi Yangkhai mari suba minute sankhibani match asida Eastern Sporting Union Wangkhai gi sanaroi Y Dinesh amadi UPSA Pukhau gi KSH Rakesh da center referee na unsporting behavior gi namang yellow card utkhi league asigi ani suba match ki sanakibada Aba Khetri gauna YOSC Khurai Konsam Leikaibu goal mari ahumda maithiba pikre Aba Khetri gaugi maipapagi goal singadu Vijen Sharma Rafi amadi SM Alina match ki kuntra suba humphumanga suba madi humputaruk suba minute chanduna match asi maipakibani maithi orba YOSC Khurai Konsam Leikai goal ahumadu S Soken E Nongthang Maitai KS Tondon bana match ki tarani thui suba kunmapal suba madi kuntra taruk suba minute sankhi match asida YOSC Khurai Konsam Leikai gi sanroi T Lan Chandra da center referee na unsporting behavior gi damar yellow card utkhi Sathariba League asigi hayeng nongthil pung ahum tabada sak yumnang khuno amadi upa kyangwei ga sanagani Malom Football Imphal West District Football Association Sinduna YWC Ground Malomda Mamang Thagi tang kuntaruk tagi team taruk na saruk yaduna Sathariba taruk suba ke Karanajit Singh Memorial Second Division Football League Tournament ki ngasi sanakiba ahanba matchda YWC Langthawalna UPC Wainam Lekaibu goal ama sinoda maithiba pikre YWC Langthawalgi maipapagi goal du E Albertna match ki kuntra mapul suba minute sankibani match asida YWC Langthawalgi sanroi NG Laphu amadi UPC Wainam Lekai Kriti Kumar da center referee na unsporting behavior ki damak yellow card utkhi league asigi ani suba match ki sanakibada Pamnyal Patsoina ISNSC Hauribibu goal ahum amada maithiba pikre Pamnyal Patsoigi maipapagi goal singadu goal mai anau W Rojen amadi SH Amarjit na match ki kuntra humdoi suba Yangkhai suba amadi humdoi suba minute chanduna match asi maipakhi maithi khiba ISNSC Hauribigi amatangairaba goal adu SH Bharat na match ki kuntra humdoi suba minute sankhibani match asi dasu ISNSC Hauribigi sanaroi Gangmai Chan Khonglungda center referee na unsporting behavior gi namak yellow card utkhi Sathariba League asigi mathangi match tha asigi tang mangagi nukilpung amatabada ahanba match oina MTSU Malom amadi UPC oinam lekaiga sanagani anisuba match nukilpung ani makhai tabada WHC Ngairangbam amadi ISNSC Hauribega sanagani hayeng ground asida third division ki match oina nukilpung amatabada ahanba match oina Juvenile Terra amadi Siko Lorimbam Lekaiga sanagani ani super match nukilpung ani makai tabada MYC Malom amadi Sun Club Mongsangai ga sanagani Singjamai Kang Wangoi Kendra Kangkutna Yai School Kendra Kangkutpu Maithiba Piduna Manga Suba Mangsatabam Iboyama amadi Puinabati Memorial Likam Knockout Kendra West Kang Tournament ki semi-final sangkhre semi-final da Kaisamthong Kendra Kangkutka sanaragani Singjamai Kangkutna Sinduna Singjamai Kangchang Namayapam Mandop Kam Community Hall Singa Matakta Kangkut Tara Nithoina Group Mari Thongna Khaidoktuna Mamang Thagi Tang Tara Nithoi digi Sathariba Manga Suba Mangsatabam Iboyama amadi Puinabati Memorial Likam Knockout Kendra West Kang Tournament ki ngasi sanakhiba aroiba league round match ta Wangoi Kendra Kangkutna Yai School Kendra Kangkutpu Panjil Taratre Trombe Kaptuna Maithiba Biduna semi final sangkhibani hayeng ahanba semi final match ta Singjamai Kendra Kangkut amadi Thangmaiban Kendra Kangkut ka sanagani ani suba semi final match thasigi tang tarukta Wangoi Kendra Kangkut amadi Kaisanthong Kendra Kangkut ka sanaragani Thakachari makata pau da ngasi nomagi oiba engasagi pau ngasi nomagi oikiba aing asagi pauda ICAR Lamphel Partagi phangba paugi matungina ngasigi khwaidagi sakhiba degree Celsius 32.1 ama
ख्वाइदगी इंबा डिग्री सेल्सियस 12.6 नुंसित यावबा इसिंग मनिल की सांग अयुक्ता सादा 34 नुंथिलदा सादा 34 ओइखी ngasi no chukide Hongjaroi Badamaroi Bapa Mukhana State Government na Cooperation PWD Infal Juri Lambi Semdabani Haina BJP Union Minister Prakash Javadkar Namaral Tikre Northeastern Region gi Taruk Subar Standing Committee mi tham pangthukuna Northeastern Region da mai gi thigam phagatna bakhanakre Jipai Mugamadi Thawal Power Substation da Power Grid na mai gi yanakre Amadi Manipur gi ngamkai kanabaki damak ngasi su khongkhom jetna lepni haina amuko gi nongna president oina wasak lawraba PS Devan na phungdukre Nasi gona dia sibuk promotan solution dari ni ngkabi ma thingom kahanna